ꯕꯦꯅꯔꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯅ 48 ꯑꯋꯥꯔꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅ ꯆꯪꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡꯁꯦ ꯖꯁ ꯑꯩꯈꯣꯏꯅ ꯌꯥꯝ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯑꯩꯈꯣꯏ ꯒꯕꯔꯅꯔꯅ ꯑꯣꯅꯔꯦꯕꯜ ꯑꯗꯨꯒꯨꯝꯕ ꯒꯕꯔꯅꯔꯅ ꯃꯍꯥꯛ ꯑꯦꯄꯣꯂꯣꯖꯤ ꯇꯧ ꯃꯍꯥꯛꯅ ꯁꯣꯏꯈꯤꯕꯁꯤꯡ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯁꯤ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯦꯄꯣꯂꯣꯖꯤ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯗꯤꯃꯥꯟ ꯑꯃꯈꯛ ꯇꯧꯕꯗꯨ ꯃꯍꯥꯛꯅ ꯉꯔꯥꯡꯁꯤ ꯕꯣꯝꯇꯣ ꯀꯥꯞꯁꯤꯟꯗꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯈꯣꯡ ꯈꯨꯠ ꯏꯟꯖ꯭ꯌꯣꯔ ꯑꯣꯏꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯕ ꯃꯌꯥꯝ ꯂꯩꯔꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯄ꯭ꯂꯦꯀꯥꯔꯠꯁꯤ ꯄꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯖꯕꯅꯤ ꯒꯃꯦꯟꯅ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯂꯕ ꯒꯕꯔꯅꯔꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯗꯩꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯊꯤꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯃꯁꯥꯃꯛꯁꯨ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯑꯦꯄꯣꯂꯣꯖꯤ ꯇꯧꯑꯣꯏꯅ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯒꯤꯅꯣ ꯑꯥꯐꯇꯔ ꯑꯣꯜ ꯃꯍꯥꯛ ꯒꯕꯔꯅꯔ ꯑꯃꯅꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯑꯃꯒꯤ ꯒꯕꯔꯅꯔ ꯑꯃ प्रजागी गवर्नमेंट से पाइब गवर्नर एरोप्लेन कुमरप आर्थ कई करी मरमगी सिगी तेंग्रब तिदिम लंबेन से इमा इबे खरना प्रोटेस्ट तब माना मथक हेलीकॉप्टर अखोई ममन तांग हेलीकॉप्टर तोंग मथक चलती मसाना मराल से लेरे है मसाना याजब चप मनई अखोई खलेब अदुना हलोई अमुक हेन मई चूरे गवर्नर माना निथेजना अखोई इमा इबेन मैम तौजरीबसिदा माना मधु येंगा चपीगिबा ओरगदि अखोई मंगोंदा नुंग लंजगदब नते एनी अखोई वायलेंट तौगदब नतबसिदा माना एरोप्लेन दा अखोई थक चकी बाइबसे अखोई पुनम पु इकाइब पीबनी मधुन अमोयन अखोई मई चूरबनिना अखोई जी मखा ताब खोंजनसे सुआन चलो हैबसे अखोई कोकोमी दे वुमेन विंग अमसु कोकोमी मागे दे तमजरे क्या गैस करा कापे ngasi su kape arang mi मैम सोए asi di moina चेन गजराय न त्यार गैस अमा कापगा यंगबनि अखोई चेन दे चेन जु चलो अदुना ngarang su kape ngarang ai mai ben kare सोए ngasi su kape ngasi kapaga su koji su चेन चलो apology to chon ha adu masana apology to gadabani गवर्नर अमा ओइना प्रजागी उन खंगना थबक तौबिगदबनी नत्रगदि अखोई सुहान हंदना अखोई से खोंजंग से मखा ताना जु सकनी अखोई इसाना लेबाक से कन्नना बैठक कथोकना अदुम लो कथोक लो बथौनी मयाम न पुल्लिब कोकोमिनि आइबचे गवर्नमेंट अखोई गवर्नर न कंगदबनी